Tamthina Kakthatlaga Borada Yomlaga Pirakpani Joint Tribal Council Kuki terrorist single Lengaka gi marakta taunari basu handoka dabani haina Joint Tribal Council gi convener Mera Chow Inkana Fondokre ngasi Infal gi North AOC da laiba Hotel Classic tang Ching amadi tamgi yelhomi singi CSO kunga taruk rong na saruk yaduna hauzik thokliba irang sing asigi Maramda mifam pangtok tuna lengakta Charter of Memorandum Pisin Bagidama Khana Naina Kiva mifam da Saruk Yakiva Convener Asina Wafam Asi Paumishing da Fondo Kibani Mahang na Hai Mamang Thagi Tara Humdoida Kolen Amasung Ko Jim Anigi Marakta Ambush Tawa Kiva Adu Kananano Haiba Khangjingai Konsa Kuldagi Naga Micham Tarani Pambu Lailon Baife Kulda Fazinduna Thamkibani Nagana Sukuki Micham Sing Fajinduna Tamlaga Exchange Taunana Ba Haina Raki Naga Micham Sing Thadolaga Taruk Fazinduna Tamhaubani Nagana Fazin Ba Kuki Taramari di Tek the Kaidana Thadokivani Makoi Thadokivagi Heg Nongan Baga Naga Micham Taruk Puna Sa Sembagumna Tamthina Kakthatlaga Borada Yomduna Pirakpani Makoi Taruki Hakchang Adu Kanakanagino Haiba Khangdopa Ngamdabana Haksang Sing Adu Lausindana Charter of Demand Pisilagani Haiki Demand Sing Asi Fangdriba Fauba Amata Oina Kongjang Sangsin Minanaba Warepsu Lauminare Ngasi Lawiba Warep Sing Asigi Manunda Naga Micham Taruk Hatpada Chenaba Miyoi Sing Faduna Cherak Piba Micham Taruk Fabda Chenaba Lailon Baife Kulgi Women Committee Nupi Sing Amadi Makoi Vufanaba Order Piba Lailon Baife Kulgi Village Sip Paba Haibana Chingba Yauri Masida Natana Micham Taruk Asi Hatpada Chenaba Ken EP Gi Kadar Sing Amasung Hatnaba Order Pikiva Ken EP Gi President Pagadabani Ken Ebgi Chairman Gi Loinabi Deputy CM Nemchak Kibgen Moral Grounder from Thadokadabani Lailon Baife Kul Asi Kumja Ing Lising Amaga Chamapan Kunda Chahi Chamagi List Oina Kuki Refugees Singda Konsa Kulna Pikivani Kumja Lising Aniga Kunda Chahi Chama Mapung Pakravani Amok Makatana List Inanaba Hairakpagi Mahuta Onsinduna Hatpa Horakliba Asigidama Lailon Baife Kulda Kuki Furuki Mioi Amata Laihandanaba Amasung Laikidaba Victim Singi Imung Manungi Apamba Singsu Charter of Memorandum da Makatana Hapchinaba Khanaragani Haiki Mo akwai nagana su kuki sing faraga taramari exchange taunar matungda kuki gi taramari su akwai da lehoba aduga naga gi taruk na bokai da lehoba da ngasi akwai nagana di kuki gi taramari si fajana thambiraga tek ta kaidana akwai di hanghalaba matung kuki na di akwai da mu pirakpado akwai naga isini naugi ni haina moina purakpado Asib Haksang Wena Marusu Asib Haksang Sikra Mabongana Havada Apumba Samatum Borada Yomlaga Pirakpani Karano identify to with the Luraba Kongo to gi Furit to gi Kara identify to Wangamanatana to Wangambagi Sati later Adugumba Piraiba Samatum Press Adugumba Matum Singdo Suribra Hyper Power Aquay Singer Adugo may Pivam Pirapasida Aquadi except of Namdre Yana Nakre Aquagi Masatka Maquagi Masatka differency Yana later Aquay Adugumba Moina Pirakliba Quagi Sini now near Hariba Asibaga Haksang do Aquay except of Wangabla Adugimatogina Madu except over Yanaba Aquena Muk Satar of demands Aquena Muk Seme Aquagi apex body or river UNC Adugma Satar of demands Aquay Seme aduguma satar of demands adu madu khoi pursue tawnanaba ngasi joint tribe council na even sigi instruction makada joint tribe council na ngasi khoi Imphal Valley da leriba naga gi mayam gi CSO mayam ama aduga akhoi maitai sini naw sigi CSO mayam ama ngasi khoi asiguma yelhauni fruki punna phaminaraga masidi helman khre aduna Satar of demands masigi pidwa yaroi haiba aduguma Satar of demands si akwai ni menasi haiba si akwai ngasi khane sigba khana nai debal sida Imphal Valley da leiba CSO kunmanga mukna participate tawi yamna thawai nuai taba dum phongdok ni nai aduga asigumba demand asi phangdri phawba akwai
sangsin minagadabani haibasi aduga madugi next course of action da akhoi khuding mak sangsin minagani haiba wafam asi sab manaba puning amat lingjana puning khojan tinana ngasi sigumba warep si lomi na khibani aduna ngasi meeting asi gi